मेसी ना PSG बु सिंखटपिनबा गोल चनबदा नतना चन्नबगी मतेंगसु पांगख्रे लियोनेल मेसी अमसुंग सार्जियो रोमास के माइकैदगी चनखिबा गोलसिंगना फ्रेंच लीग 1 दा मखोइगी मैच अनि माइथिरगा चंगसिलंबदु लोइसिननबा पेरिस सेंट जर्मेन बु नाइस दा अनि सिनोदा माइपाकपा अमा फंगनख्रे ngaraang माइपाखिबदुनसु तरारखन लीग चैंपियन ओइख्रबा PSG बु लीग टेबल दा लेंस की मांगदा कारगा हानगुमना पॉइंट 3 मांगजिल थारगा लेहनखि अमसुंग टीम दा लेरिबा मेंबर पुमनमक्ता मरुवैना हेड कोच क्रिस्टोफ गेलटायर अमसुंग सुपरस्टार मेसी दा लेरिबा प्रेशर मतम खरगी ओइना हंथनख्रे अकोनबा सानबा होम मैच अनीदा पेरिस फेंसिंगना विचेल खोंजिंदुना लंगना बेकी बतरे लगहन्ना बेलन डियोर विनर ओइख्रबा मेसीना लेफ्ट बैक नानो मेंडेसना बॉक्स मनुंगदा नेमना पिरकपा क्रॉस अमदगे अहानबा हाफता गोल चनबा हौखे खुबोमदा सोकपा अमा लैखिबदगे सानबा हलकपदा ngairiba रामोस न हंदक सीजन असिगे महाकी अहानबा गोल चनखे स्पेनियार्ड असिना महाकी गोल अदु सानगदबा मतम मिनिट 10 मरी लेरिंगैदा मेसीना कावरकपा कॉर्नर अमदा हेडिंग तौसिंदुना चंदुना PSG बु माई पाकपा फंगनखे अदुबु हेना मसक थोकना सानखिबदगे प्लेयर ऑफ द मैच मनादे PSG गोलकीपर न फंखे मैच असिदा PSG गे डिफेंस सोनबगी खुदोंग चाबा लौदुना नासीना शॉट कुनगा माथोय काउसिनखि अदुबु गोल अमा फावबा चनबा ngamखिदे PSG ना मखोइगे शॉट निपान हंथना अटेम्प्ट तौखे रेनेस अमसुंग लियोन गे माखुता होमदा थंगना माइथिबा ने नंखिबदुना गेलटायर गे पाइरिबा फम खुदोंथिबा फिबमदा लहेलखिबा ओइरबसु ngarang mai pakibasina PSG gi oinade khajiktang safa hankhre Qatar na mapuiba club asi 2023 da game taraga nipan sanakibada nipan maithi khre masida French cup tagi thamoi songna mapan thoroki amasung Champions League Bayern Munich ki makhutta ningba kaina maithi oba yaure Bengaluru da mapuroibana chocolate leibiu yadabagi damakta thauri yalaga sijakhre Bengaluru da masagi chahi 15 surabi nupi ama mapuroibada chocolate leibiu yade haibaga mari leinana thauri yalaga sijakhre aina police ki paw amagi matungina phongdokhre Sahakar Nagar da Salon amada thabak tauba Gautam Kauba miyoy amang mahaki loina be Nandini na mahaki mapuroibada chocolate leibida u haibada yade haibaga mari leinana masa mathanta thauri yalaga sijakhibani haire mahakna siramdaida iramkhiba cherol amada mahaki misi adugi matangda kanagumba mata maral siramba taukhide matai manawase college tamlingai da khangnarakpadage luhongduna angang ani leire haire incident adu thokpa numit aduda Gautamna thabak chatke tauba matamda Nandini na yadavadage matai manaw ani khana chaina rakhe Nandini na Gautam da mahaki damak chocolate ama laivi naba taksinke masida mapuroiba Gautam na chocolate leiraga lake hairam laga thoklakhe adubu Nandini na phone tawkhiba matamda madugi paukhum pirakhide masida numidangi pung 10 minute nifuga manga chatpa matamda Nandini na WhatsApp message ama thakibaga loinana mahakti chatle yumda thuna laklaga masasing adubu pizza pithak tawnaba mapuroibada khanganki haire Gautam na WhatsApp message adu paraba matungda Nandini da telephone call tawkhe adubu paukhum pirakhide Gautam na mayumda ankiba matamda Nandini thauri yalaga siduna leiramkhe Nandini na mahaki imung manungda karigumba allegation amata tawramkhide Henur police na misi asigi matangda case ama register tawkhibaga loinana thijin humjin bagi thabak haukhre haire